ꯑꯁꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯃꯤꯁꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏꯕꯀꯣ. ꯌꯥꯝꯗꯕꯤꯗ ꯍꯩꯌꯦ. ꯉꯥꯍꯩ ꯊꯣꯡꯗꯣꯏꯅꯦꯕ. Coriander hape, jeera powder, black pepper khitang hap. Manang thau ꯌꯥꯝꯗꯕꯅꯤ ꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ. ꯑꯩꯅ ꯊꯣꯡꯗꯣꯏ ꯉꯥꯁꯤꯗꯤ ꯊꯥꯎ ꯌꯥꯝ ꯊꯣꯛꯄꯤꯅꯤꯅ ꯌꯥꯝ ꯍꯥꯞꯇꯕꯅꯤ ꯊꯥꯎ ꯌꯥꯝꯕꯅꯤꯅ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ. ꯀꯥꯁꯜꯂꯛꯑꯅꯦꯕ ꯅꯠꯇ꯭ꯔꯗꯤ. ꯑꯗꯨꯒ ꯊꯨꯝꯁꯦ ꯍꯣꯔꯦꯟ ꯌꯦꯟꯖꯥꯡ ꯂꯣꯏꯔꯝꯗꯥꯏꯗꯣ ꯑꯗꯨꯗ ꯈꯔ ꯈꯛꯇꯪ ꯍꯥꯞꯄꯒ ꯌꯥꯔꯅꯤ. ꯂꯣꯏꯔꯦ. ꯑꯁꯤꯗ ꯃꯆꯨ ꯍꯥꯟꯅ ꯍꯥꯞꯄꯒꯦ. ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯃꯆꯨꯁꯦ ꯐꯖꯍꯜꯂꯒꯦ ꯉꯁꯤꯗꯤ. ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕꯁꯤ ꯍꯥꯞꯄꯒꯦ. ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯀꯦꯀꯣ. ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯉꯥ ꯊꯥꯗꯔꯒꯅꯤ. ꯃꯣꯔꯣꯛꯀꯗꯣ ꯉꯥꯛꯇꯪ ꯃꯨꯟꯍꯟꯒꯦ ꯇꯧꯕ. ꯉꯥ ꯍꯥꯞꯄ ꯌꯥꯔꯅꯤ. ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯄꯛꯑꯒꯦ. ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯕꯤꯗ ꯊꯣꯡꯕꯅꯤꯗ. ꯉꯥ ꯐꯖꯕꯁꯦ ꯍꯥꯞꯄꯛꯑꯒꯦ. ꯉꯥꯁꯦ ꯃꯔꯨꯝꯒ ꯌꯥꯎꯋꯦ. ꯈꯤꯇꯪ ꯂꯣꯏꯈꯠꯀꯦ ꯍꯥꯞꯇꯕꯤꯗ ꯄꯣꯝꯁꯤꯜꯂ ꯊꯝꯒꯗꯕꯅꯤꯁꯦ. ꯑꯩ ꯍꯥꯞꯇ꯭ꯔꯤ ꯐꯥꯎꯕ. ꯃꯍꯤ ꯍꯥꯞꯄꯒꯦ. ꯉꯁꯥꯏ ꯐꯨꯠꯄꯗꯨꯅ ꯐꯨꯠꯄꯒꯤ ꯑꯣꯟꯕꯅꯦꯕ. ꯃꯌꯥꯏꯗ ꯂꯩꯗꯥꯏꯔꯒ ꯂꯩꯈꯠꯂꯦ. ꯑꯗꯨꯒ ꯃꯁꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯩ ꯑꯔꯣꯏꯕꯤꯗ ꯍꯥꯎꯍꯜꯂꯒꯦ. ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯀꯦ. ꯑꯆꯥꯔꯅꯤ. ꯑꯆꯥꯔꯁꯦ ꯊꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯕꯅꯦ. ꯃꯁꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯍꯥꯎꯗꯣꯏꯅꯤ ꯍꯥꯏꯕ. ꯑꯇꯩ ꯃꯌꯥꯝ
ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯌꯦꯡꯉꯣꯕ ꯑꯗꯒꯤ ꯅꯄꯥꯛꯄꯤ ꯍꯥꯞꯇ꯭ꯔꯕꯅꯤ ꯆꯥꯝꯃꯒ ꯐꯖꯅ ꯉꯥ ꯊꯣꯡꯕꯒꯤ ꯁꯣꯛ ꯇꯧꯔꯁꯦ ꯍꯧꯖꯤꯛ ꯅꯄꯥꯛꯄꯤꯁꯦ ꯄꯣꯈꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯍꯥꯞꯄꯒꯦ napakpi hape or udang hape ini yang ada yaban jadi kilo harap hari masak emang hape sudah ini sudah mix tawbase kaino hai kana haribok lagi tamina dare laga salage dito karani dito hakade mayam aigi video sibu yengbiriba khudingmak thagachari aduga subscribe tawdaba yawtari mayam subscribe sung tawshinbiramo ba ado ngasidi mayam aina chadoise nga thongbaga mimi singju asi nga thongba yam chaninge aduga nga thongba chabiro haiba mayam do ai maming hairamage Monil Lais Maibam Manitomba Singh Suniti Okram YM Kalam Bankim Naurem Manglem Lausam Bam hai ko moi chabiro hai aduga mayam nga thongba pama mayam gisu loi chajarage asi nga thongba si yam chaninge singju ga je manam do ai ngamdre ngasi charage mayam chaba horage nga se ko aroi bin hau doine aina paada thongkhraban chaba horage aru nakana thamme mayam da hana tilamage ko nga maru curry ko haune ya singju jam da charaka nga thong bji garino ko am toy ai ha ko ma'am ai makhok se nuai de ba ko amka kolak sakpa ya de a singju manam je nga sai lai ngam drab ne mi nga si sa am la me piece ko pala ya
ꯃꯌꯥꯝ ꯃꯔꯨꯝꯅꯦ ꯃꯔꯨꯝ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯔꯦ ꯅꯍꯥꯟꯗꯤ ꯆꯥꯔꯛꯏ ꯃꯌꯥꯝꯁꯦ ꯊꯣꯡꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯉꯥ ꯃꯌꯥꯝ ꯐꯥꯅꯕꯗꯣ ꯑꯗꯨ ꯎꯕꯗ ꯉꯥꯁꯦ ꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯈꯪꯆꯥ ꯆꯥꯅꯤꯡꯉꯦ 하왜? ꯑꯣꯛ ꯊꯣꯡꯕꯒꯤ ꯃꯊꯪꯗ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯝꯃꯦ 우모록
ꯆꯥꯛꯇꯤ ꯐꯖꯅ ꯇꯛꯁꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯉꯥꯁꯦ ꯀꯣꯟꯅꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯅꯦ ꯉꯁꯤ ꯆꯥꯛꯁꯦ ꯐꯖꯅ ꯂꯥꯝꯕꯅꯦ ꯇꯛꯁꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝꯗ ꯌꯥꯝ ꯄꯤꯖꯅꯤꯡꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯩ ꯅꯍꯥꯟꯗꯒꯤ ꯊꯣꯡꯉꯛꯄ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯔꯨ ꯌꯥꯎꯕ ꯑꯝꯇꯪ ꯌꯦꯡꯉꯝꯒꯦ ꯑꯗꯨꯒ ꯎꯛꯁꯟꯈ꯭ꯔꯒꯦ ꯍꯦꯛꯇ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯃꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ